Loyalam E-PAO tabi bakutima po hidrang susmitana namitangi pao pizari ahan da maru headline. Hayeng pangthokadoriba miyamgi mifam pangthoknaba sem saba punamak loide haina kokomina phongdorakli. Athubada miyamgi legak ama laklagani thazai haina speaker na phongdorakli. Kanglupki Erang Thokhiba numit me ahumgi thauramga mari Leinana security Ngamkhre. Pao Sandona Pijari Hayeng pangthokadoriba miyamgi mifam pangthoknaba sem saba punamak loire haina kokomina phongdorakli. Lamdam asida thokliba Erang asi chahi ani mapung farakpaga mari Leinana hayeng megi tang ahumda pangthokadoriba miyamgi mifam asigi sem saba loire. Mifam asida miyamgi yaifanaba punna warep lauminagani haina kokomigi convener Terrorism athawna phongdorakli. Hayeng pangthokadoriba Manipur People's Convention on 2 years of Manipur crisis haina mingthonba miyamgi mifam asiga mari Leinana ngasi lamfepata leiba kokomigi office ta loop asigi maru oiba thomi kayana saru yaduna pawgi mifam ama pangthokre. Pawgi mifam aduda kokomigi convener Terrorism athawna hai. Erang asi hayeng me ahum asida chahi ani mapung farakpaga mari Leinana pangthokadoriba miyamgi mifam asiga mari Leinana thabak thoram sing sem saba lushilakdei. Mifam asi hayeng ayu pung 12 minute kuntra taba matamda Khumal Lampak Sports Complex ki indoor stadium gi mamangda leiriba parking ground da pangthokani. Athubada miyamgi lengak ama laklagani thazai haina speaker na phongdorakli. Manipur gi hauzik oriba phibam asida government ama semnabagi matangda mang tharaga chenbadi yaude adubu athubada miyamgi lengak ama laklagani haibagi thazaba lei haina assembly gi speaker tokchum saitabata na phongdokre. Ngasi General Loyalam Thugaiba Foundation na sinduna Moirang khomda leiba Thugaiba lampak ta pangthokhiba General Loyalam Thugaiba lekhidabagi chamaga kuntra taruk suba chahigi ningsing kumon thoramda saruk yaba lakhiba assembly gi speaker TH Tabratana handak ta BJP gi MLA yauna tongan ba political party gi MLA kunma thoina India gi Prime Minister Narendra Modi amasung Union Home Minister Amit Shah da nongna Sarkar semnaba aiba cherol pisinkiba aduga mari Leinana paumi singna hangkiba wahang amada mahakna wafam asi phongdoladuna makhatana haikibada MLA singna miyamgi oiba lengak sembiro haiba cherol pisinki haiba pauche singda yaurkiba adu mahaksu thengnabadi leikhi adubu Manipur Legislative Assembly gi speaker oina leibana maram oiraga government sembagi changsiliba thabak thoram asida mahak masadi yakshin belaite adubu Manipur da president rule thamlakhiba asi tha ahum mapung faba oibena president rule status review tawada Manipur da miyamgi oiba lengak soidana laklagani haibigi thazaba lei haina phongdokhi. Kanglupki Erang Thokhiba numit me ahumgi thauramga mari Leinana security kakhathankhre. Chahi asigi oina me ahum asi ching amasung tamgi mafam kayada anirak shuba Kanglupki Erang Thokhiba numit haina palan pangthoknogadoriba asiga mari Leinana security ki checksin thaurang hena kangkhatkhre hari. Police ki pauna haribana palan thauram asiga mari Leinana anti-social elements sing changthok chawsin tawba thingnaba Imphal yauna Chuchampur amadi Kangpokpi district headquarter gi maru oiba mafam kayada vehicle sing check tawba yauna frisking amasung checking gi thabak hengat hankhre. Imphal manungi oina Khumal Lampakta Manipur People's Convention pangthokadoriba asiga mari Leinana security ki checksin thaurang hena kangkhat hankhre. Kangla Gate mamangda security force deploy toba haure. Leinana Khumal Lampak yauna mafam kayada state amasung central forcing patrolling chapagi thabak kangkhathankhre. Me ahum asi kokomigi oina Khumal Lampakta pangthokadoriba Manipur People's Convention asida mipung khudimak sharuk yahannaba miyamda activity khudimak lepnaba mangzongnana appeal toba laikre. Kuki Student Organization amasung Jomi Student Federation gi maikedegisu me ahum asida Kuki singna namna taba jaga singda total shutdown pangthoktuna separation day palan pangthokadori. Mapung oina Chuchampur district headquarter da pangthokadoriba thoram asida Kuki jo singna mapung fana saruk yanaba indigenous tribal leaders forum gi maikedegi akanba wafam thamkhre. Leinana numit asida Kuki jo Singgi student organization singna Kuki area da leriba business establishment sing amasung educational institute sing
thong londuna amadi yumthong khuding amuba firal chingkhatnaba khangankhre Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Kangpokpi area dagi yamlaba khutlai fagatkhre Security Force na state asida santi thamnaba leptana chatharakpa operation gi manung channa ngarang Kangpokpi police station gi manung chanba Lungfo village Mauhing village Makhom village amasung Kangchup Chiru village ki thangnaba kholsing da chathakiba operation da yamlaba khutlai sing fagatkhre Lungfo village amasung Mauhing village chathakiba operation aduda SLR ama 303 rifle ama ball action rifle ama pompi ama hand grenade amasung yamlaba nongmai maru sing fagatki Makhom village amasung Kangchup Chiru khulga thangnaba jaga sing da chathakiba operation dana SLR ani insas rifle ama single barrel ama .22 gi rifle ama pompi ani yauna yamlaba khulai sing fagatki Imphal police station gi manung chanba MPSC office mayada Manipur police na UNLF korengi group ki huidron pisak chahi kuntra manga amasung hanglem thoiba maitei chahi kunipan kawa miyoi ani fagatki makoi digi 9mm pistol ama two wheeler gari ama yauna atei potlam sing fagatki Thobal district ki athokpam amasung Khangabok area dana miyang dagi nam haduna sel khaibaga mari lenina pripak pro ki cadre ama fagatki farama miyoi adudi khundong bam Columbia chahi 18 kawi hari Lamsang police station gi manung chanba Lairen kabi maning laikai dagi su pripak pro gi Chandramani Chandam chahi nifuni thoi kauba cadre ama fagatki hari Pahalgam terror attack ta chenaba sing amata lemna tharoi haina amisa na phongdokkhre Pahalgam terrorist attack sing amata lemna tharoi haina Union Home Minister amisa na phongdokkhre Paugi likhul amagi matung ina wafam asi New Delhi da Vorona Luchingba Bodofa Upendranath Drasagi mitam maikum hangdopa amasung mahaki maming da thonba lambi ama miyam da kathopagi thoram aduda Home Minister na phongdokhibani Home Minister na makhatara danu haikibada Lebak asidagi terrorism maru fangna muthatpa haibasi lengak asigi pandamni terrorism gi thabak thoram singi mayokta lebak asina hanba leitana changsingani lebak asida leriba miyoi crore chamagani fu khak natana India da terrorist ki thabak chathariba asi malengi lebak kayana masigi mayokta lepli terrorism thingnabada malemgi lebak kayana India bu saugatli Kashmir da English amaga chamapan marfudaragi matamdagi terrorist ki thabak thoram sing hengalaliba asi thengnaduna lebak asida terrorism ki thabak thawong amata lehendaba haiba lenga ki phireb adu ahongba leite haina Home Minister na makhata khi India lengakna kuki narco terrorist sing da mateng pangsinba mamba thawong sing chathaduna leire haina students friend na phongdorakli Haukiba chahi lising ani kulhumjoi gi me ahum dagi thoklakhiba Kanglupki Erang asi sahi ani mapung farak labasu India lengakna masigi warushin ama puraknaba honabagi mahutta Chin narco terrorist singda nakoina na mateng pangsinbagi thawong sing chathaduna leire haina hayeng khumal lampakta pangthokadoriba Manipur People's Convention asiga mari Leinana Desam headquarter da pangthokadaba paugi mifam amada Kokomi Students Front ki convener S Vidyanandana phongdokkhre Mahakna makhatana phongdokhibada me ahumdagi Chin kuki narco terrorist singna makhoigi agenda amaga loinana yalhomi singda chatharakhiba lal asina yalhomi miyam sing kham thengna wanari miyoi kaya amana asi ana nangkhibada natana lanjenariba miyoi kaya ama relief camp ta changjafam loduna awaba kaya mayoknaduna khangli asigumba phibam asida ekhoi miyambu ngakpi sembigani haina thajaba thamliba India lengakna warushin puraknaba positive oiba thabak amata lokhatpa udri Masina lamdam asiki yalhomi sing kham thengna awaba mayoknare haiduna hayeng pangthokadoriba People's Convention asida miyamna saruk yabiyu haina phongdorakli Manipur da amuk hana khuntak libasi chahi kaya changkhigadabano haiba tambangamde haina ojoina phongdorakli Lamdam asida chahi taret khuntak pa thokiba chahi chani fadringeida lamdam asida ngasi amuk hana khuntak libasi chahi kaya changkhigadoribano haibasi tambangamdana leiri haina veteran politician ozoina ngasi kakwada leiba mahaki yumda pangthokiba paugi mifam amada phongdokkhre mahakna makhatana haikibada Erang asina maram oiraga miyoi kayagi punsi khangu thakta mangkhre yum kaya tangoi onkaduna miyoi kaya leifam leitre
ꯃꯤꯌꯥꯝ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕꯗꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯔꯛꯇꯗꯨꯅ ꯍꯤꯡꯕꯒꯤ ꯃꯃꯤ ꯁꯥꯝꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯁꯤꯡ ꯑꯁꯤꯗ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯌꯥꯅꯕ ꯃꯔꯨꯑꯣꯏꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯕ ꯑꯣꯏꯔꯁꯅꯨ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜ ꯃꯩꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯅꯕꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯂꯤꯛꯂꯝ ꯊꯤꯕ ꯂꯨꯞ ꯃꯅꯤꯄꯨꯔ ꯃꯍꯥꯔꯥꯖ ꯅꯔꯁꯤꯡ ꯃꯦꯃꯣꯔꯤꯌꯦꯜ ꯀꯃꯤꯇꯤ ꯑꯃꯗꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯁꯨꯡ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯂꯪꯊꯕꯥꯜꯗ ꯂꯩꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯒꯤ ꯃꯣꯡꯐꯝꯗ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯏꯔꯥꯡ ꯑꯁꯤꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯅꯤ ꯍꯥꯏꯈꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯜꯂꯨ ꯍꯥꯏꯗꯨꯅ ꯄꯥꯛ ꯁꯟꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯏꯪ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3 ꯊꯣꯔꯛꯈꯤꯕ ꯀꯨꯀꯤꯒꯤ ꯂꯥꯟꯗ ꯏꯔꯝꯗꯝꯗ ꯃꯤꯆꯦꯟ ꯑꯣꯏꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯄꯥꯛ ꯁꯟꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯄꯤꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯌꯦꯡ ꯃꯦ 3ꯗ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯒꯗꯧꯕ ꯑꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯑꯣꯏ ꯋꯥꯑꯣꯏꯗꯅ ꯂꯩꯔꯤꯕ ꯑꯁꯤ IDPꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤ ꯉꯁꯤ ꯊꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯜꯂꯨ PR ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯀꯔꯤꯒꯤ IDPꯁꯤꯡꯕꯨ ꯃꯤꯔꯥꯏꯕꯅꯣ ꯏꯁꯥꯒꯤ ꯂꯝꯗ ꯃꯤꯆꯦꯟ ꯑꯣꯏꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯂꯩꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯔꯤ ꯄꯤꯁ ꯀꯝꯃꯤꯇꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯔꯥꯏꯁ ꯔꯤꯁꯔꯆ ꯁ꯭ꯇꯦꯁꯟ ꯈꯥꯉꯥꯕꯣꯛꯇ ꯍꯥꯡꯗꯣꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯀꯣꯗꯣꯝꯄꯣꯛꯄꯤꯗ ꯍꯥꯡꯗꯣꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯩ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯋꯥꯀꯠ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯈꯤꯕꯗ ꯀꯥꯁꯃꯤꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯂꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛ ꯅꯥꯆꯨꯡꯗꯅ ꯂꯩꯕꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ IDPꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄꯤꯁ ꯀꯝꯃꯤꯇꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯎꯠꯂꯧ ꯁꯥꯖꯣꯔ ꯂꯩꯀꯥꯏꯗ ꯂꯩꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯏꯁꯥꯒꯤ ꯏꯔꯝꯗ ꯁꯩꯗꯥꯡꯕ ꯑꯣꯏꯅ ꯂꯩꯍꯟꯕꯤꯒꯅꯨ IDPꯁꯤꯡ ꯏꯃꯤꯒ꯭ꯔꯦꯟꯠ ꯅꯠꯇꯦ PR ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯒꯅꯤ ꯊꯥꯖꯩ ꯍꯥꯏꯅ ꯁ꯭ꯄꯤꯀꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯃꯦ 3ꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯟꯈꯠꯍꯟꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛ